Kurumzare ISTV ki paumiyang tabiriba simbu nauribam Phillips na taram nopchire ahan bada maruba pau Burma gi maglang turel da nga phaba chatki ba miyoi mapan gi manung da ani sina fangle miyam na khongjang changsin kre Nonegi mai chakpada awana tarba singda Deputy Chief Minister Gaikhangamna potamadi sel gi mateng pikre Amade Northeast Games ki ngasi humni chanba nimita Manipurna punna gold medal nifum doi fangduna state punna maktagi mangjil thari Hauzi pausang sandona pizari Burma gi maglang turel da nga phaba chatki ba miyoi mapan gi manungda ani sina fangle miyoi taret na thiba khangdana lerakpa du ngasi numiyong ba matungda thadorok le hare laikhidraba miyoi ani adudi more ward number 5 dagi chanamam Rasmohan gi machanufa Anil Chai Kuntra tarok Kapi ni Kuntra Nifan Amadi More da commando in a fasting taba Jiribam digi Birjit Chai Kuntra tarukne Ngaranga yupung tara makaram tab matamda Maglang turel da nga phaba chatkiba dagi ngasyo yuk More police station gi awanglom da kilometer taret flom sat lagaleba border fencing dagi food kullom lapa India gi manung da laiba Gobazang village gi lampa kamada miyo ni si siragalermne Miyoi ani asigi masada nongmaina panbagi ndakpam lerme matam kara thiba khangdana leiruraba miyoi tareta dudi more ward number 5 dagi thangjam maipaki machanupa ahaljau chai kunifan memgi machanupa khaidem devan chai kuntra taret more ward number 4 dagi sorokhaibam Mahindro gi machanupa Bogendro chai kumapan laikidraba bidugi machanupa paunam bim chai kuntaret amadi paunam mote chai kumapan laikidraba sanaibam ibayam gi machanupa tanu chai kunmari amadi more ward number 3 dagi laikidraba heramani gi machanupa aibam Dinesh chai kunifane thawong asibu yaningdaba phongdoktuna ngasi more dalaiba miyamna Premnagar mantapta mifam pangtokpaga loinana rally ama chatkre rally aduda Anil amadi Birjit ki maral karino sarkarna atu matamda miat pasing puto haiban chingba warol sing iba placard sing sizna ki numit humni gi manungda sarkarna miat pa putok trabdi akan ba khongjang sangsil lagane hari thakdok aduga mari lena na ngasi more town da leiba dukan sing thong lonaki Haukiba April ki tang nifan amadi mapan gi lonaba ahing nong yaida none bazar da masing yamlaba dukan amadi yum kai kaya maina chakki baduda Awana Tarabak Kunja Singh the Deputy Chief Minister Gaikhangamna Haktheng Nana Chatuna Yangsin Kre Mana Luchingba Tim Aduda Tongan ba MLA Amadi official kya su yauki Loina na sel Amadi Masingyamla ba polam kya gi mateng piki Kongchada da tamai kendrugi MLA ki konbo new mai Tamenglong kendrugi MLA jet fan mai ADC Tamenglong gi chairman Amadi ati official sing su sargya ki Gaikhangamna lupa lak ama Cheng Hawaii Amadi Aluna Chingba Masing Yamlaba Polam Singh Kunja Singh the Mateng Piki Ki Konbong Yumai na Lupal Sing Yankai Tamelongi MLA na Lupal Sing Yankai ADC Tamenglong na Lupal Sing Kun Amadi Tamelong ADC ki chairman na Sengbe Kuntra Kunja Singh the Mateng Piki Loina na ECI company railway na Lupal Lakma Awaba Taraba Kunja Singh da Kusinaki Mateng Pibaki Thoramadu da Tongan ba Kulkiadik Lakpa Ningtau faster Amadi Kunja Kaya Susarugyaki Hauzik Awana Taraba Kunja Singh asi none bazaar vote na sinduna relief camp ta leiriba yauribani Kunja Singh da selamadi polam kaya khusinabagi thoramaduga mari lenana Deputy Chief Minister Gaikhangamna phongdokibada khangogdana mayhaulang pok thoktuna dukan amadi yum kai kaya mai chakrabasu he na amangata thokadabagi kalhobada mateng pangkiba mi kaya bu makna thagat phongdoki Awana Taraba Singh damak sarkarna mateng pangbe aba pangane atei sangstan kya na su angama mateng pangbina na bawa famak na phongdoki loina Manipur sarkarna fire service station khara atuma matamda hangdona na bohunari masida nonegi jaga da su station hangdona na ba ayaba lei ra habo from Gaikhangamna phongdoki sarkar sakilisro district administration dagi state level ni kabuya okay ko hanagari sumni waru ila hadar la aga ko sakut pata ai angam Later, I will meet the Sanalpa, you have a good idea. My name is so Panders. I do Uders, Waters. Otherwise, single man out there. I remember from KCM, singing KCM. I remember function within a man. Sarkis, I think it's a family of Moki family. But I was citing see, there is for. Cycle, should encounter current basically when I talk now. I begin a mark from the two very high way. Proposal later, but I am supporting video, young
Sarkar tidak bersu yang kita bagi kami nak pun pun terkait dengan sesuatu ID dulu bagi kami nak pun tentang si pun ini bersu Nakalamromda none bazar da mai chak padagi awana taraba singi mangkraba polam singi fangkom topa compensation pibagalone na pipam topa mateng pibinana ba United Committee Manipur UCM na sarkar gi pawning singsilakle asigumba sing asimatungda tholak pataraba sum matam chana kalongna ba ngamna ba none da fire service ki station hangbi khudong chaba lelu none kaithel gi akoibda leriba electric posting ayamana calling kare manamaduna Paul Singh asi atu matamda sindupya bo wafumsu phongdorakli handakta Delhi University da committee amasendana Hindi bo compulsory oennaba natragana MIL gi lairiba subject kunitho gi manungda ama compulsory oigedabni haibo wafum asi neso na yabang amloi haina ngasi neso gi secretary general Sinam Parakasna MSU gi office ta pangtopa permission ga unabama da phongdokre magna makata na haikibda lokalak liba kongtang asimatang da nesona human resource development gi union minister da ayibuchirol thadon khangan kre hana leiriba phibam adu da adumak chana hangadabni madu natrabadi akanba kongjeng sangsin gani haibo wafam fawba khangan kre hari Delhi University da akanaba committee senduna lokalak liba tabakasi awangnong poklamdam gi mahiroi singbu namtanana bathawang amani haike akoi gi notice da handariba akoi furup singsi jati community jati mayam ama leiba amadi language mayam ama leiba adugumba khigi lamamani na masigi lamsida ngasagi akoi atopa magi language sing ngangjeriba mayam duna hojik government koina moina approve to ba ko MIL language kunni thoi khak che amadi masi ngangjadaba mayam sidi ko prestigious ba adu machakolaba Delhi University gumbada ko tamanba phangdaba adu moina kamata Hindi ga hapsal aganda tamba yadana gi moina masi chathadi bela longche masi ko ne strictly totally ko masi accept to wong amoy masi moina moi policy je unacceptable ni masi really ko notice bu yamna hantana hana desu yengala hojisu akoi tungana mayek nana haidare koji tungan bu miyeng amada yengbire akoi mayam si amaga masi amna hantaba thugaina bagi lalong mayam chathane masi mayek sing aduna masi athu matamda revok to biu aduga akoi gi notice gi praja chhatra mayam si tambang amjanaba gi hana gi chanaram bado adu chanan bi hadasima ina so bi saitigi secretary na moina ina masi Sajibu Noma Panba Chera Ubana Lakpada Manipur gi miyam da Governor Gurbajan Jagatna Yai Papagzel Pirakle Lamda Masil Lairiba Mipum Kutimak Nungsi Chanana Santi Laina Amadi Chokatpa Manipur Oresno Haiba Wafam Su Fungdorokle Manipur gi Chief Minister Okram Ibo Binasu Sajibu gi Noma Panba Chera Uba Festival gi Yai Papagzel miyam da Pirakle Anoba Chahi Hobagi Thoramasina Imung Kudimaki Myoy Singi Marakta Machinmana Oibagi Nungchi Lipun Adu Sesin Hanbagalwenana Yumlon Karona Basing the Sunungchi Chanaba Engalalase Festival Asina Nunga Yaifaba Santi Laiba Amaga Nungchi Chanaba Oresuna Bo from Fongdorkle Amaramda MP Dr. Thokchom Mainanasu Chairabagi Yaifa Fogzel Pirakle Kumayasi Lakpagi Iroinana Aikoi Kudimak Nunga Yaifaba Manipurama Oinana Bugidamak Puna Tabak Dominar Shabo from Fongdorkle Manipur State Council Manipur People's Party Mahirol Inat Kanba Apunbar Love United All Communities Social Uplifters Infal Maite Inat Samgat Love Janam Santok Salai Teret Inat Saktam Kanba Love Lining Tok Sanamahi Togal Kanglove Lining Tok Sanamahi Temple Board Women Welfare Organization Liming Koloinasu Sajibu Cherawuna Lak Pada Lamdam Asigi Miam the Santi Laiba Amadi Nungaya Fava Oiresunu Haina Yapapogel Pirkle Thanga Block Youth Congress Committee na Sinduna Nomugiba Youth Congress Enrollment Cum Awareness Program ama ngasi Moirang Kuno Mamangda Pangtokre Tauramaduda MLA T Mangibabu MLA Victor Kaising MPCC gi General Secretary Vidapati Sanjamna Chingbamyo Kyasu Sarugyaki ngasi Tauramaduda Thanga Kendra da Lairiba Nahawiriba Myoy Chamapal Rom Enroll Toki MLA T Mangibabu na Fongdo Kibda Lamda Masigi Nahasing Mating Laina Tabak Tobu Changi Apava Nahasing Lairaba Matamda Apava Samasama Ohenma Ngamgani Haba Wafamak na Fongdoki
su nombagi hainabi leitrubadi tungda awaba kya mayongnarpa yai aduna mipum khudimak su nombagi hainabi leyansi haina social welfare minister AK Mirabaina phongdokre pasui kendragi tarama fanbai tarama thoi fair fry shop Mars thagi cheng chini sing miyamda lemni yantopagi thoramda makna wafamasi phongdokibane imung marpatra tareta cheng kilo kun amadi chini kilo amamam piki thoramadu Environment Department की Director Dr. M.HELENDRO Sapam Klekai Gram Panchayat की प्रधान A. Bisurjit BCC पासुई की प्रधान L. Kumar Susarga की Minister A.K. Mirabai na lamdamasi sudana nungai ba panglap gi chana bema lakle masi yamna laibak tibani sudana nungai ba pamba ina kunbagi matam lairba singna tamnagli ba chana bi asi mutat pa chumgani ai koi kudimak thabak sudana hingba yade haibasi khangan chai ba fa mak na makata na thamki ai koi sudana nungai ba pamba wa culture se mangki bagi adu mami ma chaw na tar ko se masi yamna lai thingai ne aduna ngasi koi sudana hingbagi hainabi lerapa ai ganodo inakuba imungi makodo kala aga inakuba dokti ma bayimdo deki mullaga changani habigi wakalona ma ai koi culture si koi na chalak ko mayam chingse masi mutat na bagi chawba ai koi lambi maya ko changi loina na masi yana ko na bada ai koi kudingma ngasi di thabak sudana hingba yade haiba wakalona se thabak na ai koi di bigi punchi ni haiba se masi koi khatak pedo mi su ko se Saitabama Missigi Matanga Home Department na Mio Home Farga solve Tore Haibiaroi Bijuna Gari Machada Saitabama ki Asibaksang Puduna Chetli Haibasi Tazabangamde Miara Sida Mio Karasu Soidana Yarungani Haina United NGOs Mission Manipur Women Community na Fondorkle Ngasi Manipur Press Club the Pangtopa Paugi Mipam Amada Co Convener M Sobitana Pongdokibda Luker gi thokdok amasung Saitabama gi thokdok ani asigi mawang matau sing chap manana ui asigumba thokdok sing thokna na ba political dialogue tokduna nupi angang sing bu matau karamna ngak sen gani haibagi matangda mifam pham darkar ore amukanna chunaba investigation tokduna marik chumba pawdam miyam da khangalo lebaki misi mina thoklinge da harau kumai thabal chongba lepio nupi angang sing bu ngak sen na ba honabada miyam na sumateng pangbiwa from makna phongdoki hari bawun sina bizuna masana ma contest tawe mana to ni han adugo nang statement da masagi bizugi statement plus James ki statement to kuma ta bizugi statement je na chu moina lawra James na pi statement hai mi ma na pi si mo pe ka nang da nang na e kai ra bi no ha da pinja si ka chik tawe hai bi ki matang da nang na re pani hai ko adugo aduda lai ko kan sip to ba hai si akoi na kan ham to je ko bi akoi na mo ko na ta ni kan sip to re hai si kan ham to je ko tham pha ti no ke tu bi si kan sip to re na hai no lo ko ya da da bi matter ba kamai na la no adu motive ani se sate ba ma di my boyfriend ha no sna ma tu na ma ni amada ai bi le re hai ga ma connect to ga hat ra aduga on the other hand asai ke case to su sanjit hai ba misal tu nu sinar mani aduga sana jaw hai ba anga nawa ko ba anga ani mana moina hat ile hadina jendel le aduna apoina sida pamasi koigi motive si su manar plus the process sam hani yam putna leina ba tigat ba properly or in depth investigation si am required ore hai se koina thamni Saitabama Miata January Basing First Track Court Putoktana Tumatam the Cherak Piragani Asigumba Thokdok Asi Matunda Toktana Naba Manipur Sakana Section Torang Lokana Naba Young Development Association Poiro Momang Lekaina Manipur Sarkar Giponing Singsile Amorom the Saitabama Misi Asida Chimirong Social Welfare Association Amadi Chimirong Nupi Kangluf Association and Nuaitaba Fondorkli Thokdok Asiga Marilena Ngarang Miata Sida Chene Hariba Bijugi Atopa Mayumama Chimirong area the Lady Haina Aranwa Pau Pisinduna Koishauna Bamiambulana Lamjingba Adu Yam Labak Tibani like Asida Thokdok Adu the Chener Bamui Amata Losinba Amadi Kankatpalaka from Fondorkli Sajibugi Kudol Haina Mington by Handloom Exhibition among Asidagi, Palace Compound Laiba, Iboyama Sumanglila Sangnenda, Kaisamtong Kendrugi, MLA L Ibomchana Hangdokre. Exhibition Hangdopagi Toramada, Manipur Apex Handloom and Handicraft, Weaver Artisans Cooperative Society Limited Ki President M. Saitabama. Weaver Service Center Infaleski Deputy Director Komu Ravindra, Amadi, Cooperative Department Ki Deputy Register M. Binodini Suthormapuina Sargaki.
Tharongam Mari Lenana Kumura Vindrana Manipur gi handloom gi potok sing asi mapalam gi state sing na yamna pamna potok sing ne state asigi artisan sing tongan machu amadi design potok chabangam libasi ate state ka khene adubu potok sing asigi leveling amadi quality hena fahallavadi India datana foreign countries sing da thadok pata sendong hena tan mangam ngane habo from tamki MLA ibom sana Manipur gi apunba imung masingi cha da nifuromdi artisan sing imung pubune handloom sector bu hena chokon na bagi damakta tongan ba department hangdong na ba amadi chokon na ba mahakna assembly da pukatuna government da taksin krabasu ngasi fawba thabakoina pangthork da basi amna lai bukthibani haike handloom sector chokon na bagi damak government na thamoi sengbu changi iramasida ahen ba miang thamlabdi artisan sing da natana state asibu hena chokot lamjen da purakpa honabada chawnam muteng oigna habo fam phongdoki textile yam apipa course si budget ka happy da yam pitna koi weavers yo khat koi water si leido ma industry manipur leke magni gari adu hay am sai from the industry da thari adu masi yam kana koi da magi pun magi pressure ko boi akoi en weaving textile akoi department ma separate department ma akoi separate budget ma thamaga yam koi weavers si society ni support da government si doi Athauba singi ningsing numit April taram de da miyamna athauba singi kubam da hikat leket tambiu haina RFF na appeal torkle aina tinkraba front sigi publicity secretary Robin Kumange Cherolamana Athauba singi numit na lakpada ima lebaki damak thawai kat kraba athauba chingburoi tamburoi singi mafamda RPF amdi masigi lami shanglov PHILLIP na kok non na ikai kumnaba utli loinana Bharat lami gi tamthiraba miot mineda mapuroiba machakaina bagi maisa langhoriba imaibel ichaliche amadi punchi chupa soinaiduna awa checheng khangliba iraicha singi mafamdasu lufasine kai kumnabu lakle RPF amadi masigi lami shanglo PHILLIP na minai nai thangi punchirol asidagi nantong na ba amadi ningtamna isana iramdom lepchana na bagidamak Bharat lami gi matakta lepalaitana changslakli balanjang asida thongna faraba athobu yawloi kyana thawai pamu balaitana imalaiba kitama kathokiba athobu singi numit April tarom dina lakpada Manipur da ningsing bangamdraba matamdagi hauna nungsi sanana himinna klaba chingmi tami reicha kudimakna achinba kaya kai thokduna numit asida layoi kraba athobu singi mafamda hikat laikat tambada sarukyabiyo numit asigi numidang da yumtong kudingda mairak katpina naba amadi numit asigi oina lining laisol gi thabak thoram sing natana chakcha haijana ba amadi makal kudimaki harau kumai sing lefiu haina front sigi cherol sinama katana khanglakle Nepal da laiba Mount Everest base camp da trekking expedition chalu na bagidamak miyonifana sabati mama UTFS and Sports ki parliamentary secretary M Prithviraj na kangla getagi lam thakre haiba timasi kumari youth stock school gi S Surendro na luchingle M Prithviraj na trekking expedition asina mahiro singda adventure sports amadi ahen buwakul loksing sing tan bada chawng na mating oigna ba from phongdoke This is going to be very adventurous, although there will be some few risks involved. So we are here to wish them all the very best, and hopefully they come back all hell and hearty, and nothing happens to me to them. So all the very best to the expedition team, which will be flagging off in a short while from now. Thank you. Konthauzam Kendragi Manung Channa Leiba Kamong Mesnam da Thangnaba Ising Fangda Bachi Amarom Farkle Hari. Masida Mari Lenaba Kendrugi Mutamadi Department Akanba Mieng Changbiu Haina Konthauzam Local Council Sifia Gicherolamana Kangalakle. Imphal Police Lamphel Amadi City Police na Fagalaba Polamkaya Excise Department da Sinarakre Sinarak Laba Masing Yamlaba Yungo Amadi Yungang Bottle Sing Ngasi Lamphel de Laiba Excise Department gi Office Mamangda Putokuna Pamising Mamangda Maitadana Mangankre Haidiba Polam Sing Asi Bharat ki President Oiriba Pranab Mukherjee na Manipur da lakpagi mangoina na pamda ba thodokya lamdam masida thoktana na ba sexing thorang lokatpagi fanamda fagat kibne Excise Department gi Assistant Commissioner Joy Kumar na phongdo kibda financial year loirakpagi iroina department gi earmark target gi hen ba sanpham kya collection tobangam le haiba wafam mahak na phongdo ki Excise tumdana laite Excise ya koi huji sarkar na lepa target crore 59 lakhs si Gi Helaga Akoi 9 crore 96 lakhs 49,964 si Akoi
कोई लास्ट कोई हुजी करेन ईयर सखिबा होगिबा फाइनेंशियल ईयर से कोई टारगेट सी अचीव तो पुलिस की दी लॉ एंड ऑर्डर की मतान सिदा फाबनी माना ngасai gi nisai ba potsi dagi thora aga lu thubai ga dori banina adu makoina pharaga aikoi da sinara panina aikoi na masida akoi gi department ani sigi contradict oi haibu di haibu ngamdi kari gi no ida loina ma government gi makha da lei bani akoi na finance ni makoina home da lei bani home na home gi thabak tawra ba matam da excise gi oi ba pot आइन का पोट अदु थेंगनरगा अखोइदा नखोइगी प्रोहिबिशन की मखादा तौगदबनी एना अखोइदा सिनाबिरपनिना मसी अखोइना याम वेलकम तौई रेप केस दा हक्तिंगना चेनबसिंग अहक पचेराक पिरगनि हाइना KCP के गानबा लुपना खंगलकले लुपसिगी पब्लिसिटी सेक्रेटरी मालेमवानबा मैटिगी चेरोलमदा नुपीदा ओट नैबिगी वाथोकपु मालेमना कंडेम तौनबत नतना लमदम असिगी वाइल संगसु नुपीगी इज्जतपु टेमसिंगना बकना अमता हिंगना थमलोइदबनी हाइबा वाइल बुइकाइ खुमनदुना सारम चटचटप खुनिमकपु अकप चेराक पिननबा फिरे फसि लौबनि हाइरे असिगुम्बा चैराक असिदा अहुख्रबा वाथोक कयादा चेनबा म्युसिंग हाइबदी जेलदा लैख्रबसु अमदी लैत्रबसु कोनसिनगनि हाइरे साइतबमागी तमथिरबा वाथोक चेनरब म्युसिंगसु अकनब चेराक पिरगने म्युसिंग असिबु चेराक पिदुना खुनाय असिबु इंगतपा ने ताबा लमदममा ओहेनबदा मियामना मतेंग पांगबे वफम फुंगदरकले थांगमैबन हिजम लैकाइदगी क्लास 12 तमलिब महिरोय ओइनाम श्यामानंद सिंहबु हौखिबा एप्रिल की तांग मंगादगी मफम खंगदना लैरिबा सिगी मतंगदा अतुब मतमदा महाकु टेक्ता कायदना थादोक पिरकन बंगसी थांगमैबनदा लैबा लैकाय अहुंगी मियोय सिंगना वाकन मिफम अमा चथकरे थांगमैबन हिजम लैकाइदा लैबा कम्युनिटी हॉलदा पांगथोकिबा वाकन मिफम अदुदा सरुक याकिबी इमुंग मनुंगी मियोय अमना फुंगदरकपदा श्यामानंद असि थादोरकननबा सकंगदबा मियोय खरना लुपा लिसिंग हुंफुगी डिमांड तौपा लैरे हाइरिबा सेनफम मसी कनादा पीगदबनो हाइबा चपसाना खंगन लपदि लैत्रि महाकी मचाना फोन तोरक मतमदसु महाक यामना वारे फुसु फुई अमदी साक पिजेदे हाइबा वफम कया फोंदरक पलैरे कनागुम सिंगना महाकु टेक्ता कायदना थादोक पिरकननबा वफम कया फोंदोकी अइंगोंदा मु फोन तोरगा हंगनबा कानदा हजिकी नुपाजिना मु तोरक कानजिदा कनो इमाराना आइना मानी आंगांगी थुजे कनि पोसे थुना पिथोको पैसाजे आंगांगी अखोइ नोनिनी सुरबजिबो करें बथाइना लई आंगांगे लोसनगोरना हाइरेखिबा लई अदai आइना इबुंगो करिगी पैसानो कमाइ तबगिनो आंगां फारिबना मरम करिगिनो अना हंगबा मतमजिदा उरिबो कराइदना नोना उरिबो का पैसा थिंगोना हारिजे आंगांजिगी मरान करिगोना हाइबु मतमदा मोइनो कुमा आंगां पाइहलकेना साउना हाइरकी आइ इचान पादा हंगबा कांदा इबुंगो नंगना फारिबा मरम चिकैनो इमा मोइना जु आइ फारिजे आइना हंगबा मतमदादि करिगिनोना ताथोकते अदुना आइगोंदा जु चाकु पिजदे बफुदा फुयेना माना इचान पाना कप्पगा हाइरकी अदुदगी अखोइ जो हाइबं खंगबनिना पैसा दो कराइदा थिंदोइना थिमंग खंगदे पुलिस तजु रिपोर्ट तौजरुबरे नहान तांग तरुकी जिदिया पुलिस ना जुंग सुंग मवनुंदा फंगबा कौबगी अदुमगी रिपोर्ट अमतंग फंगदबनिना निमिस मंगान तरुनी सुजलपनिना खोजु थिबंग खंगदबनिना मसिगी कन तौबनी अदु करंबा संस्थाना करंबा लुगना कन तौरिमनो इचाना अरानबा तौरमगजु ममांगोंदा सिनबिदुना वारकियो अदुगा अथुबा मतमदा इचाबु टेक्ता कायदना थादोपिरो हाइना मयामदा खोरमजेरि Right to education, your understanding of school haibatimda anirak suba state level essay painting elocution amadi fancy dress competition ngasi Bengle High School da pangtokre SSA State Mission Authority na sindra pangtokpa competition aduda mahiroi nifu taretna elocution da sarugyaki mahiroi nifuna fancy dress mahiroi chama yankaina painting amadi mahiroi chama nifu tarukna essay competition da sarugyaki State Mission Authority ki Project Director Aishin Dilipna competition asina mairo singda awareness pibagaloina na makoi gi gyan loksin hengat pangam lagne habo from mark na fungdoke moi self confidence hengat pa moi gi chokpuk chaningai ulba moi parents me am gi encouragement achugo pi aruga makha tarak pada moi gi material sing se iramba atre harga particularly painting area sing je ko niam phajana thamjilli masiri gi am khalli haraga akoi gi calendars me am kongak pa अरे कोई ना डिजाइन में आम तौर पर मरम्मत कोई फेस्टून्स में आम
program मैम की तौर को appropriate paintings खंगल ले है रगा अखोई अयाम्बा अखोई कैलेंडर गुमसिदि अंगांगसिंग contribute तौर पेंटिंग आफ्टर बेस्ड तो एनुअल कैलेंडर Laiba kanba alupna putokwa laishu ahanba moral science 1 ko balari kama ngasi Manipur Press Club ta miyam da release tawkre larik phongbu gi thormadu da MLA Timangi Babu amadi sangstana sigi luchingba and nungkan basu sarbyaki sangstana sigi thoburel yangoi pibana horakliba angang singda thogalon thaksika sirol na chingba kaya tambina naba larika si miyam gi yanglaga putokune habo from phongdoki CPI Lamsang Local Council gi conference pangtukna Manipur gi hospital singbu privatization tawbagi khongtang Manipur sarkar na sangsil lakliba si yaning de masi tawdana na bamari lena basingda taksin ba haina waref lokre loinena rail lambi semlak matamda maklang makhale kai gi yumkai amadi ingkhol sing yariba makai sondana na ba mari lena basingda taksin baiba wafamsu waref sing adugi manungde yauri Surasanpur district ki Tuitafi Kulgi Kogam Kenel Dangarang Sina Funkiba Mio Yadu Wasak Maming Kangbangam Lay. Police Taki Fangba Pauda Mio Adugi Maming Tangrem Mar Jahini Fu Apopa Lay Kidraba Kanbuang Asamgi Kasa District Ki Manung Chanba Kokung Dagini Hari. Haujina Surasan Fugi Saidan Kulda Layba Mio in Hari. Matang Sahidagi Art and Culture Department Awang Pocket Theatre Festival Ama Pangtonga Ba Honori Haina Department Asig Director Dr. K. Sobitana Pongdokre. Theatre Center Manipurna Sinduna MG Holder Pangtokiba Begachandra Award Amadi Lifetime Achievement Award Yantok Pugitoramda of Masimakna Pongdokibani. Tauramada State Kala Academy Gi Secretary Bideso Sharma Theatre Center Manipur Gi President Warepan Nabasu Sarugyaki. Begachandra Memorial Award Sangnaraba Theatre Director Ratan Tiam Amadi Lifetime Achievement Award P. Kogendra da Pidrekai Kumnavotli. Director K. Subetana Art and Culture Department Performing Art Yauna Tongan Tonganba Art Form Kaya Yokanana Bohonari Art Kilam the Tabak Tauriba Loops Sing the Selgi Mating Piri Hana Piri was sent from Astigi Kara Hanganaba Taurang Lera from Sumagna Fondoki. Lakata was a Hiesida, Aquina, Aqui, authorities in the Sinasu Pamsavani, Masidasu, Pena Amtandi, Handakis Matangis Isidagi Hawaga, Aquina. Nesden ki thak tabak ngam raga su North East ki oi ki thakta admaina koi theater festival ma tawsi habesi masu koi ki wakhanda mena Homeopathic lying hawdoklam Dr. Samuel Haneman gi chahi chani yangkhani fan suba mapok numit thoram refit kyo center irom majrong sinduna majrong lokpa community hall pangthokre thoram aduda center asigi director white tomana center asina lying asigi khudongsa ba piduna anaba kaya fan mangam kre Asigma Lying Asibu Hogdoklamba Mu Asibu Equina Ningsing Mamtoya Wafamhakna Fundoki. Saitabama Mihatki Matangda Manipur Police Namara Labor Mu Sing Fakraba Matunda Kanaguma Amatana Aranba Pau Sandokuna Marale Jedaba Sing the Palm the Botog Toktanaba Punna Section Minasi Haina Eastern Students Club Nomaibung Amadi Nomaibung Women Development Merapabi Association Miam Kangalakli. Saitabama Hatpa Musing and Yoiba Matik Chabacherak View, Nupigi Ijit Kalu Haibadabi the Nasisu Kong Bananda Bum Lekai the Wakat Mipam Chatakre, Wakat Mipam Aduda Lamdam Adugimera Pai Bisingna Sarbyaki. Thasiki Taramangada Manipura Lakadoriba, Bariki President Gi Kongset Kokomna, Ating Matam Lehari, KCP KYKL Pripak Pro, RFF Amasung UNLF ki Apunba Committee Asina, Tholakpa Cherolamada, Numit Asige Yupung Tarukagi Horaga, Matang Numit April Gitang Tarataruki Yupung Nifan Fauba, Manipur Pumbada Pung Kuntaruki General Strike Loktokre. General Strike Asina Tangai Fadaba, Anayek, Lining Lishol, Media, Water Supply, Electricity, Fire Service Ka Marilena Batapak Tauram Singadi, Consul Hari. Manipurna Bharat ki loilam oirubudagi Manipur gi puthokpagi pangal sing sokotpagi mahutta ngasidi senmit longi jumpam asi masagi hana lejerami haibagi mami fawba mutatna baleptna honorakle masiga iroinana hiram kudimakta sathina mi pan tang drabadi libasi moithem wahina miyam gi mitta utchaiduna lamdam masigi sokot thorang paikatpagi mingda miyambu mit anduna loilam mara cheshin hanan balak liba asi miyam punamakna kangjin biu hari ngasi noma kangdana Bharat lanmina chathariba mihat mipun miot minai furup masel gimarakta amaga tokai tananaba
masigi matakta Bharat Lamigi officer sinasu drug lalonduna lamdam masigi ngasigi mirol bunni sada laichu anduna maru fangna mutat kinana ba honoriba puna makasigi afafatta kudimaki thaudang Bharat ki president apufam tayabo from sumakatana fongdurkle Art Society Manipur gi Nipumato Suba Foundation de Gamari Lenana Numit Humni Chatagadaba Manga Suba Photography Yauna Annual Exhibition Palace Compound Leba Government Dance College gi Auditorium da Hodokre Tauramadu Art and Culture gi Director Dr. K. Sobita Manipur State Kala Academy gi Secretary Bideso Sarama Art Society Manipur gi Chairman T.H. Tombi by Chairman Motua Baha Dusu Sarukyaki Tarungi Sarukamoina Lokrakpam Taren Mangangda a Jandani Devi Memorial Art Award Hen Batenchubada Art Society Award Hodingjam Lokeshwari Devi Amadi Labango Nauremda Honorable Mention Award Pidnikai Kunaki Kanglei Furupki Chahi Hobagi Thoram Chera Bunalapada Aina Tinkraba Pripak Namiam the Fog Jail Pirakli Lupasigi Assistant Secretary Publicity and Propaganda Lebangakpa Luang na Tholpa Chero Lamada Toromasina Lamdambasigi Maningtamna Palakpa Nation State Mangalingadigi Honalere Madugi Liglam Sat Adu Ngasishu Chantari Amasung Liglam Sat Asina Kaidrabadi Lebagasigi Tunglam Sat Tungkoina Tek the Kaidana Lakigin Haibagi Mamitari Habo from Fongdorkle Chairawa Horokibagi Puarigi Tankak Kaya Mayak Sang na Cherolasina Tamlapagaloina Puarigi Tankak Karada Mitop Miangi Itil Sankibadagi Tauramasigi Kutangda Miambo Kangle Icheldagi Natanana Bohonakiba Asi Yamna Labak Tivani Sajibu Noma Panbada Chairabagi Toram Pangtopagi Mahuta Bengali Tazat Chaitragi Kuntrani Panba Chairabagi Toram Pangtop Tuna Chaikia Lakibani Hari Haukiba Chai Karagi Manungda Kangle Chairabagi Mahuta Hindu Chairabuna Mafungwena Pangtorakibagi Maramna Kangle Inat Senmetlon Amasung Leshemlon Chingbada Amangata Kaya Torpagi Mayak Larva Saktam Kaya Mayak Sengna Sapong Lakre Isagi Potoki Kaitel Mankiba Maramna Semetlon Mika Pon Kibadanatana Su Nombagi Lemzeninga Oeba Masakadu Satina Mang Takre Asigumba Aruba Piba Masida Ekoi Maselgi Ipot Masakang Amasung Madubu Yokat Pamongda Sangsin Batangai Fadre Kanglei Furup Asi Hinganduna Malemining Tama Furupsa Singi Mamangda Masagi Mafam Matik Chana Kalongna Nabagi Damakta Puarina Kudol Torokiba Kanglei Cheraba Masagi Liglamsat Jumna Pangtong Nabahona Minerasi Hari Chairawa Toram Asina Lamdam Asida Ngasi Makno Makangdan Topliba Tabda Tu Chunglaba Todok Watoksing Pungmut Mutatuna Ing Tapa Nungaya Fava Mikap Mirau Kol Amadi Ana Awa Laitaba Kunayama Oiresna Ibo from Cherol Cinema Katana Pongdurpli Tawai Bangi Cherau Singdale Bakubamda April Gitang Taram de Hiket Leket Tambagi Toramasida Miamna Hiket Leket Tambada Court na Yaba Pikre Masiki Matangda Ngasi Tau Grounda Family Committees for Observation of 13 April Amadi Advocate and Surendra Jit Yauna Paugimi Pamama Pangtokre Families Committee gi Mui Singna Pongdokibada Lising Chamapam Repunitogi April Gitang Taram Deda Kodom Pokpida Armiga Kutong Nabagi Tauram Amada Muyamapan Sikiba Adugi Matungda Chairau Singda Samba Kubam Amada Numita Sibuning Singba Oina Lisinga Machamapan Marfuda Dagi Hongna Haikat Lekat Tambagi Toram Pangtokuna Laki Haiki Masida Sarkana Matamatamgi Oina Atingbakia Piduna Lak Padagi Andaki Haikat Lekat Tamgadoriba Sida Atingba Pibidana Nabakota Wakat Kibani Hari Advocate Surendra Jit na Fondo Kibada High Court Manipur na ta Kibaraya Magi Matungina Haikat Lekat Tamgadoriba Tang Tarong Doida Chairau Singda Labor Kubam Asida Miamna Ningtam na Haikat Lekat Tamba Yargani Haina Court na Ayaba Pirabanina Masida Ayatapan Karisu Lera Haba from Fondoke Lakidraba Missing Dugi Numanum Adagi Moi friends, Moi relatives Miamna I think we say Pigano, say putting your Pang and view had an Adam case hand lay. And the Sagisu approach story government smite to again ngasi ho mo tumili thwe kesam thare kes thare missing say ngasagi parents brothers sisters of the this is 9% who died on that 13/4/1982 smite to na mamang da isum thawala labadagi hadasu thamadum sa akogi honorable akogi kaitare High Court of the Manipur Maswaya Pere Lumu Yalu Tolu I think Piganu Widana
ngasi nungtil thangmaiban cherau singda tribal nupi micha hunga nupa macha amaga yu thangmin narambadagi naharo lesemba club thangmaiban sinom lekai madi maira paibe singna faraga poktak piraba matungda ahlaman singda kusinakre club amadi maira paibe singna faraba mioi mari adugi ahlaman sing kauraga afaba poktak piraba matungda ahlaman sing aduda matungda siguma thabak setharabadi club na piningba dandi piu haiba wafamda yanarba matungda imung manungda kusinakibani Taudoga sigi matangda Naharo Lesemba Club ki President na Fungdoropada Chairau Singi area asi mamang da sutangku leisabi ama sikiba amadi atei thoning da togdo kya thokiba leibadagi leisabi pakang mafam matam chadana chingda kakat piganu haiba club ki athingba leiribani Manipur da nupi da sataba crime sing hangalakliba asi nupa khaktada inthokpa chumloi nupi singna asigumba mayai kaba chinjak sizinaba amadi lamchat Natai chadaba yawbudagi crime thok pasu leiribani matung dasu asigumba thokdok thoktana naba mama mapa oibasina section view haiba wafam phungdoki mayang Imphal Bengal gi amatangaraba high school gi headmaster in charge oiramba amana high school asigi folum kya masagi lanai lantu moina season aduna leiramba thangnare hari Manipur Muslim Welfare Organization na sotana leiriba miyamgi education da miyeng thamduna sangsil lakpa khongthang da sigumba aranba toramba si thangna kibani school development gi damak thadarakpa tongan ba polam sing maruina computer tara laptop ama generator ama projector ama amasung sound system matam sangna headmaster in charge oiramba asina marunai oina season aramba asidagi organization asina lokotuna school asida sinakre hari Iramasiki matangda marilenaba authority na miyang changbinanaba akan bathabak lokut pi haiba wafam phungdorkli social network oiriba Facebook ta miyoi karana Priozit Catrimeum alias Biju Kauba amagi photo upload togduna saitabama miyatta January iril bungdagi Biju ni haina thagalak pathengnare haina Priozit Catrimeum na pen da wafam phungdorkli asigumba thonga sina mahaki mingchet thiningai oibaga loinana khudong thiningai oiba phiba mama laknana bagi maram mama oire upload tarokli basingna khudakta makoi post tawriba sing asi lokthok trabadi marilena ba police ta pau piduna aingge ba thabak lokalakne ba wafam phongdorkli Rhythm of Manipur na nauna putokpa music composition amangasi Zen Manipur Dance Academy da miyamda utkre Taramadda Manipur State Kala Academy gi Secretary S. Bideso Sarma All India Radio Imphal gi Han Assistant Director Roiramba B. Jentakuma Sarma yauna tongan ba miyokana sarbyaki Music composition adu Zen Dance Academy gi S. Manta Sarma na music composed tokni Haikruzam Antoi Kobi, Chaitara Truklum Surbi, Mayang Imphal Thana Awang Lekaidagi, Mio Esi Longjam Prasanta Koba, Top Sifai Togdam Lampaktagi, Mio Esiga Konana, Satkiba Tang Taretagi, Mapam Kangana Mankrahari, Ngantoi Esi Fit Mari Inchi Ohumwangi, Kuchu Ngawi, Masam Sangi Hari, Longjam Prasantana, Foot Manga Inchi Mari Wangi, Kulai Kuchuni, Kanaguma Singna Tena Birabadi Manakna Police Station, Natragana, mobile number 8974777793 natragana 0385450214 da pau pbihari Pripak Pro gi kedarama Kundramapal Subasam Rifles da kulaiga konana changjarakle hairi PIB Defense tagi thadur pachirolamada kulai thadukna changjarakle hairiba kedar adudi ningtamba chai kumapana pokpa nimai mayang Imphal dagin hairi mangondagi 9mm pistol ama radio set ama loiner ki hairi nakalamboromda 1x11 GR amasung nifutaruk Subasam Rifles na Saikot area dagi kuchu kulai kya fangle hairi kulai sing adudi 9mm pistol ama M16 gi maru humpumanga USA carbine magazine ama 9mm gi maru mapani hari hausis hanabgi paw mu pijare ngasi gi sanabgi pawda Northeast Games ki ngasi humni chanba numit fawda Manipur na puna gold medal ni fumdoi silver medal kun aduga bronze medal taramatoi fangduna state puna maktigi mangjil thari Assam na gold medal taramanga silver medal tarani thoi aduga bronze medal kulumdoi fangduna anisubada Mizoram na gold medal tarani thoi silver medal tarani thoi aduga bronze medal tarani fal fangduna suba position leri Athletics ki ngasi shanaki ba event singda Manipur na gold medal manga fangre aduga silver medal ama bronze medal ani lauke gold medal fanglaba athlete sing adudi men discuss ta M Santa Maitei
women discussed C.S. Sunila Devi, women long jump da M. Priya, 5,000 meter men's da T.S. Sanjit Luang, 5,000 meter women's da Tabaton Chanuni. Northeast Games ki ngasi humni chanba numit fawu da sanaki boxing ki nupi ki Yankai Mari kg ki semi-final da Assam na Manipur, Nagaland na Sikkim bo mighty pikre, Yankai Teret kg da Assam na Meghalaya amadi Manipur na Sikkim bo mighty piki, Humpu kg da Arunachal Pradesh na Meghalaya bo Manipur na Assam bo mighty pikre, Humpu Mari kg da Manipur na Assam bo mighty pikre, Mizoram na Nagaland bo mighty piki, Humpu Mapan kg da Manipur na Assam amadi Arunachal Pradesh na Mizoram bo mighty piki, Humpudra manga kg da Manipur na Sikkim bo mighty piki, Humpu Mari kg gi nupa gi Kanglupta Manipur na Meghalaya, Humpu manga kg da Manipur na Mizoram, Humpudra manga kg da Assam na Manipur, Marfu Mathoi kg da Manipur na Nagaland, Marfudra Mathoi kg da Mizoram na Manipur, Marfudra Mathoi plus da Assam na Sikkim bo mighty piki, ngasi final loi kraba singda mana matum kya su yantoki. Northeast Games ki nupa gi hockey gi semi-final match ta Manipur na Tripura bu goal taret sinoda thoiduna final changkre, aduga nupi gi hockey gi semi-final match tana Mizoram na Assam bu goal taret sinoda thoiduna Mizoram final changki. Games asigi taekwondo masana da ngasi Manipur gi goal fangkraba sanori sing adudi Yankai de kg gi nupi gi da T Razia Lili de kg over da KS Sanatombi Devini. Games asigi judo masana da ngasi Manipur gi gold medal fangkraba sanori sing aduna Humpu kg da El Maino Singh, Humpu taruk plus da C.S. Ravichandra, Nupi gi Nifumari kg da M. Kabita, below 45 kg da C.H. Chaubi Devi, Yankai Nitoi kg da Purnima Devi, Yankai Teret plus da Rasi Devi ne. Football masana da Nupi gi semi-final match da Manipur na Mizoram goal manga amada thoiduna Manipur final changkre. Ani suba semi-final match da Nagaland na Mizoram goal nifal amada thoiduna maithiba piram laga Nagaland su final changke. Nupagi football gi semi-final match da Tripura na Mizoram goal manga marida, Meghalaya na Manipur goal ani amada thoiduna Manipur semi-final match da lehore. Usugi ngasi goal fangkraba Manipur gi sanori sing adudi Talogda NG, Tosivala, Janchuda Y Safna, Nandauda Omega Devi, Dual Women's da Manipurna goal lokre. Ngasi nomogi ba ingasagi pau pizari. ICR Lampel Party ki fangbu pau gi matingina ngasi gi khwaidi gi saba degree Celsius kuntra mathoi dasmik taret. Khwaidi gi ingba degree Celsius tarataruk dasmik ama nungchite yawising manel gi chang ayukta chada marfuni fal nungtildana chada kuntra mapal nung chukide. Hauzik aroibada moriba pau amona pizari. Burma gi maklang turel danga fava chat ki bamyoi mapani gi manungda anisina fangle miyamna khongjang sansin kre. Nonegi mai chakpada awana tarba singda Deputy Chief Minister ga khangamna potam de sel gi mateng pikre. Amade Northeast Games ki ngasi humni chanba numitta Manipur na punna gold medal ni fuhum de fangdana state punamakta gi mangjil thari. Ngasi yone de ISTV pijaba pamotang silojere miyang tabri bukhuri mokwa mukana kurumjare.